Leibak sin bathuna wathok oriba Congress Party leader Rahul Gandhi gi Surat District Session Court ki verdict amari Parliament ki member Oibadagi Disqualify matang ngase Manipur da leiriba District Congress Committee singe mifam pangtukuna nakal kayadagi akan mamona condemn tarakre. Ngasi Imphal East District Congress Committee nasu India pumbada amadi lamdam asidasu paliba BJP lengake thaushil amadi lengak lonbu yaningdaba phongdokpa mifam ama pangtokhe. Mifam maduda MPCC ki Vice President Harishwar Goswami Seram Neken amadi district level ki member kaya na saru yakhe. Mifam maduda Seram Neken hai BJP lengak asina undemocratic oiba thaushil kaya paikhatuna Indian Constitution ki Article 19 Clause A de yauriba right to freedom of speech and expression bo thengkhang kaya da khongaung narakba akan mumuong na condemn tawi haikhe. Congress Party na democracy bu ngak senaba areiba pangal thongna puthoktuna thengnagani haina so phongdokhe. Mifam maduda saru yakhiba MPCC ki Vice President Harishwar Goswami na haikibada Senjau paiba Gautam Adani, Lalit Modi, Nirav Modi na chingba atay miyoy kayana Pak Chauraba lamdam asigi miyam gi senfam lana sizinare haiba wafam Pukhatluba Congress Party gi leader Rahul Gandhi da atamnana Fibun mena bahonaraglibat thaurang mai pakpa ngamloi. BJP lengak asina matam amagi German gi dictator sasan tauramba Hitler dagi hena sathiba maongda lamdam asa sasan tauri haina phongdokhe. Mahak na makha taraduna ngarang Congress Party gi Youth Wing amadi Sebadal yauna Kangla Gate mamangda ingna chingna chathakiba candle lighting process cha chathakiba police ke ka henba thawong adu British ke lengak matamda fawba chathakidaba thawong ni haiduna akan mamuongda yaningdaba phongdokhe.